Ukhrul Kamjong amadi Senapati District leiba Tangkhul Naga village aniga Khuntragi Khullakpa Singna Mutsilaklaba lamlaki shama oiriba Pangolin Kannabagi Damak shingthaningai oiba maongda Punna Warep Louminnakhre lamdam asidagi Pangolin gi khongul mutkidanaba Ukhrul Kamjong amadi Senapati District leiba Tangkhul Naga village ki Khullakpa 20 Khuntragi apex body amu oiriba Tangkhul Naga aunga long TNAL na warep asi laukibani. Warep asida maruaina Chinese pangolin hatpa natraga chaba na chingba ase mapung phana thingnabagi wafam yauri. Warep ase Wildlife Trust of India na haukiba taranipan rom asida Wildlife Conservation Networks Pangolin Crisis Fund gi santhang makhada paikhatpa Countering Pangolin Trafficking Project ki sarugama oina laukibani. Hariba project asigi maruoiba pandam de logi wangmada Pangolin lalon itik tawbagi khongthang ase mapung phana thingba ngamnabani. Pangolin ase malemda khwaidagi chauna huran lanada lalon itik tawba mamel singi manungda amane. Hariba thawang ase Indo-Myanmar border paringda paksana trafficking tawba sa amasu oiri. Warep Louba asiga mari lainana TNAL gi president ka shingthaningai hai mutsilaklaba shama khalase Kannabagi Damak khulsing asi amato oina punsilaga warep asi lobane khongthang asina logi wangmada lalon itik tawbagi network amade trafficking gi aron balambi sing thingjinbada sumateng oiragani warep asi India gi oina shingthaningai ama oina sule horagani maramdi khongthang asi community gi oina laurakpani haina mana makha taki amaromda pangolin gi mit asi yamna demand leiba amadi medicinal values wangna yawba maramna Manipuri su sa asi phaba amadi hatpana chingba tawraba matong border lana pukhraga Southeast Asia gi international market ta thadok laga lagni haina Wildlife Trust of India gi report amana hairi